ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔ ꯍꯥꯠꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯊꯟꯇ ꯄꯣꯛꯆꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯌꯨꯍꯦꯟꯕ ꯀꯧꯔꯝꯃꯤ꯫ ꯌꯨꯍꯦꯟꯕ ꯑꯉꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯅ ꯃꯔꯝꯆꯠ ꯐꯖꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯁꯖꯠ ꯂꯤꯆꯠ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯀꯦꯕꯤ ꯁꯅꯥꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯃꯊꯣꯏ ꯍꯥꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯀꯦꯕꯤ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯅꯦ꯫ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯤ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ"꯫ ꯃꯁꯤꯗ ꯀꯦꯕꯤ ꯁꯅꯥꯅ ꯈꯨꯝꯃꯤ, "ꯍꯣ, ꯅꯆꯥꯁꯤ ꯃꯊꯟꯇꯅꯤ, ꯃꯊꯟꯇ ꯄꯣꯛꯄ ꯃꯆꯥꯅꯤ, ꯏꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ꯫ ꯃꯍꯥꯛꯁꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯅꯤꯡ ꯇꯧꯕꯕꯨ ꯀꯔꯤꯒꯤ ꯂꯝ ꯍꯦꯟꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏ ꯃꯄꯥ, ꯏꯆꯥ ꯑꯁꯤ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯈꯔꯁꯨ ꯉꯥꯎꯖꯁꯅꯨ ꯀꯩꯅꯣ, ꯈꯔꯁꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟ ꯇꯧꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯕꯤꯔꯨꯅꯨꯗ"꯫ "ꯍꯩ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ꯫ ꯏꯆꯥ ꯃꯊꯟꯇꯅꯤ ꯍꯥꯏꯗꯨꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯑꯦ, ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯔꯤꯒꯤ ꯃꯥꯡꯗꯣꯏꯕ? ꯍꯣ, ꯏꯆꯥꯁꯤ ꯁꯅꯥꯅꯤ, ꯁꯅꯥ, ꯈꯪꯂꯕ꯭ꯔꯥ? ꯃꯊꯟꯇ ꯄꯣꯛꯏ, ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯅ ꯅꯨꯡꯁꯤꯅ ꯌꯨꯍꯦꯟꯕ ꯍꯥꯏꯅ ꯊꯣꯟꯖꯔꯤꯕ꯫ ꯏꯆꯥꯒ ꯃꯈꯣꯏꯒꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯕ ꯌꯥꯔꯅꯤꯒꯦ? ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯅ ꯂꯩꯔꯤ꯫ ꯅꯪꯒꯤ ꯅꯁꯥꯗ ꯂꯣꯏꯅꯔꯤꯕ ꯅꯥꯄꯜ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯇꯧꯀꯣ ꯅꯨꯄꯤ꯫ ꯅꯪꯒꯤ ꯅꯥꯄꯜ ꯑꯗꯨꯅ ꯏꯆꯥ ꯑꯁꯤꯗ ꯃꯊꯣꯏ ꯍꯥꯞꯂꯤ꯫ ꯏꯆꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥ ꯅꯪꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯆꯩ ꯉꯥꯡꯒꯗꯕ ꯅꯪꯅ ꯇꯠꯇꯅ ꯏꯊꯤꯜ ꯍꯥꯞꯂꯤ꯫ ꯐꯠꯇꯕ ꯊꯕꯛꯄꯨ ꯇꯧꯍꯟꯅꯤꯡꯕꯒꯤ ꯏꯍꯨꯜ ꯐꯥꯎꯍꯜꯂꯤ꯫ ꯃꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕꯗꯤ ꯈꯛ ꯄꯨꯔꯛꯑꯣꯏꯀꯣ꯫ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯏꯆꯥ ꯑꯁꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯁꯤ ꯑꯁꯤꯔꯣ? ꯅꯠꯇꯦꯅꯦ꯫ ꯏꯆꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯥꯅꯤꯡꯂꯛꯄꯗꯒꯤ ꯂꯩꯔꯝꯕ ꯀꯩꯊꯦꯜ ꯑꯃꯗ ꯌꯣꯜꯂꯝꯕ ꯉꯥꯃꯣꯛ ꯑꯃꯕꯨ ꯇꯥꯞ ꯂꯧꯗꯨꯅ ꯆꯥꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯗꯧꯔꯤ? ꯏꯆꯥꯒꯤ ꯃꯊꯛꯇ ꯋꯥ ꯑꯃꯇ ꯉꯥꯡꯉꯛꯁꯅꯨ꯫ ꯃꯍꯥꯔꯥꯅꯤ ꯀꯦꯕꯤ ꯁꯅꯥ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯃꯤꯅ ꯑꯗꯨꯛ ꯋꯥꯅ ꯁꯦꯟꯗꯣꯡ ꯈꯖꯤꯛꯇ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯌꯣꯟꯖꯔꯤꯕꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥ ꯉꯥꯎꯕꯁꯤꯅ ꯁꯦꯜꯗꯤ ꯑꯝꯇ ꯄꯤꯗꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯥꯞ ꯍꯦꯛꯇ ꯂꯧꯗꯨꯅ ꯆꯥꯕꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯨꯝꯕꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ ꯍꯥ? ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯃꯤꯗꯨꯗꯤ ꯑꯉꯥꯎꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯏꯆꯥꯁꯤꯕꯨ ꯑꯉꯥꯎꯕꯅꯤ ꯀꯥꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯈꯜꯂꯤꯕꯁꯦ? ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯅꯕ ꯏꯆꯥꯁꯦ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯌꯣꯜꯂꯤꯡ ꯊꯥꯡꯗꯨꯅ ꯁꯔꯪ ꯃꯅꯨꯡꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦꯗꯅ ꯅꯨꯄꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯆꯥꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯐ ꯐꯠꯇ ꯃꯨꯟꯅ ꯈꯪꯍꯜꯂꯨ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯁꯦꯟꯅꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯣ, ꯏꯆꯥꯁꯦ ꯄꯥꯈꯪꯅꯦ, ꯄꯥꯈꯪ꯫ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯤ ꯃꯇꯝꯂꯣ? ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯇꯝꯂꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯈꯩ ꯃꯅꯤꯡ ꯇꯧꯖꯁꯅꯨ꯫ ꯃꯍꯥꯛ ꯑꯁꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ, ꯏꯆꯥ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯤ꯫ ꯃꯁꯤꯗ ꯈꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯍꯩꯃꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯑꯩꯗꯤ ꯐꯖꯅ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯂꯒ ꯂꯩꯔꯝꯂꯦꯗꯅ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯍꯤꯡꯂꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯁꯣꯔꯒ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣꯗ ꯅꯨꯄꯥ, ꯌꯥꯝꯅꯁꯨ ꯀꯔꯦꯝꯅꯕꯤꯔꯛꯀꯅꯨ꯫ ꯑꯩ ꯑꯁꯤꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯀꯥꯏꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯍꯥꯏꯖ ꯉꯥꯡꯖ ꯁꯥꯏꯅꯣ? ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯥꯟꯅꯕ ꯑꯝꯇ ꯂꯩꯇꯦ꯫ ꯐꯃꯨꯡꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯇꯨꯝꯊꯣꯛꯂꯨꯈꯤꯒꯦ꯫ ꯇꯨꯝꯃꯨ ꯇꯨꯝꯃꯨ꯫ ꯅꯪꯗꯤ ꯇꯨꯝꯂꯒꯅꯦ ꯆꯥꯔꯒꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯈꯔ ꯂꯩꯔꯒ ꯄꯣꯛꯈꯥꯏꯔꯒ ꯁꯤꯖꯔꯁꯅꯤ꯫ ꯍꯣ, ꯑꯩꯁꯦ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯕ ꯑꯣꯏꯔꯦꯅꯦꯀꯣ? ꯑꯩꯅ ꯁꯤꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯒꯦ ꯀꯥꯏꯅ ꯈꯟꯕꯤꯔꯤꯕ꯭ꯔꯣ? ꯋꯥꯈꯜ ꯇꯥꯎꯀꯣ ꯅꯪ꯫ ꯃꯤꯆꯥꯁꯤꯁꯤꯅꯨ ꯈꯜꯂꯒ ꯏꯆꯥ ꯁꯤꯕꯅꯤ ꯀꯥꯎꯅꯨ꯫ ꯅꯪꯒꯤꯁꯤ ꯄꯥꯎꯇꯥꯛꯅꯤꯅꯦ ꯑꯩꯉꯣꯟꯗ, ꯍꯥ? ꯄꯥꯎꯇꯥꯛ ꯄꯤꯔꯤꯕꯅꯦꯕ ꯑꯩꯉꯣꯟꯗ꯫ ꯍꯩ, ꯅꯪꯅꯗ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯨ꯫ ꯑꯩ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ? ꯑꯉꯥꯎꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ? ꯃꯤꯍꯧ ꯆꯥꯎꯕꯤ ꯅꯪꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ? ꯇꯁꯦꯡꯅ ꯑꯩ ꯑꯁꯦ ꯋꯥꯔꯕꯅꯤ, ꯋꯥꯔꯕ꯫ ꯑꯉꯥꯎꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅꯅꯦ ꯍꯌꯦꯡ ꯇꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯊꯛꯂꯛꯀꯗꯧꯔꯤꯕꯁꯦ꯫ ꯑꯗꯨꯅꯅꯤ
ꯏꯁꯥꯕꯨꯅ ꯍꯧꯖꯤꯛ ꯃꯅꯤꯡ ꯇꯝꯍꯜꯂꯤꯕ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕꯈꯩꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯕꯗꯤ ꯂꯣꯏꯅ ꯇꯧꯍꯜꯂꯕꯗꯤ ꯃꯍꯥꯛ ꯍꯔꯥꯎꯔꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯁꯣꯏꯗꯅ ꯂꯨꯅ ꯇꯧꯔꯛꯑꯣꯏꯗ꯭ꯔꯣ ꯅꯨꯡꯉꯥꯏꯗ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯁꯤꯁꯨ ꯏꯕꯦꯝꯃ ꯃꯪꯂꯥꯟꯗꯅ ꯀꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯉꯥꯎꯔꯒ ꯆꯠꯈꯤꯅꯤꯀꯣ ꯅꯪ ꯍꯣ ꯉꯥꯎꯗ꯭ꯔꯤꯀꯥꯟꯗꯅꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯁꯤꯠ ꯐꯥꯎꯗꯦ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯀꯦꯕꯤ ꯁꯅꯥꯗꯤ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯍꯧꯏ ꯀꯔꯝꯅ ꯉꯥꯡꯅꯒꯗꯣꯏꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯆꯥꯅꯨꯄꯥꯁꯤꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯀꯥꯎ ꯊꯥꯕꯒꯨꯝꯅ ꯀꯣꯏꯊꯥ ꯍꯦꯛ ꯊꯥꯗꯨꯅ ꯂꯩ ꯍꯥꯏ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯅ ꯅꯤꯡꯊꯧꯔꯣꯜꯒꯤ ꯃꯇꯥꯡꯗꯨꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯗ ꯂꯩꯌꯨ ꯁꯤꯅꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯅꯤ ꯅꯨꯃꯤꯠꯅ ꯈꯝ ꯊꯦꯡꯅ ꯃꯇꯝꯗ ꯍꯜꯂꯛꯀꯅꯤ ꯅꯣꯡꯃꯇꯪ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯃꯥ ꯅꯪꯅꯅꯤ ꯃꯃꯥ ꯅꯪꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄ ꯃꯁꯥꯒꯤ ꯑꯀꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯅꯅꯤ ꯅꯣꯡꯃꯇ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯁꯤ ꯋꯥꯔꯛꯇꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯃꯅꯝ ꯑꯁꯤꯗ ꯃꯈꯨꯕꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯗꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯃꯍꯥꯛꯊꯛ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯁꯣꯏꯔꯣꯏꯀꯣ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯕ ꯌꯥꯗꯦ ꯃꯍꯥꯔꯥꯅꯤ ꯀꯦꯕꯤ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥ ꯌꯨꯍꯦꯟꯕꯕꯨ ꯌꯥꯝꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯏ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯅꯣꯡꯃꯇ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯃꯊꯣꯏ ꯍꯥꯞꯆꯤꯜꯂꯤ ꯌꯨꯍꯦꯟꯕꯁꯨ ꯃꯃꯥꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤꯅ ꯃꯃꯥꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯀꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡꯕꯨ ꯃꯅꯤꯡ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯆꯠꯅꯤꯡꯂꯦ ꯃꯅꯤꯡ ꯇꯧꯅꯤꯡꯂꯦ ꯃꯈꯥ ꯑꯣꯏꯔꯦ ꯅꯣꯡꯃꯗ ꯃꯆꯥꯕꯨ ꯋꯥꯔꯛꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯃꯥꯅ ꯎꯔꯨꯔꯒ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯊꯣꯛꯂꯒ ꯅꯣꯡꯃꯇ ꯐꯨꯕ ꯆꯩꯗꯕ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯅ ꯈꯟꯖꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯍꯦꯟꯕꯅ ꯃꯍꯥꯛ ꯃꯊꯟꯇ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯆꯠꯄꯅ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯌꯧꯁꯤꯜꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯀꯣꯝ ꯑꯃ ꯀꯟꯅ ꯏꯁꯤꯠꯂꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯀꯗꯥꯏꯅꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯩ ꯑꯃꯨꯛ ꯁꯣꯝꯗ ꯁꯤꯜꯂꯛꯀꯦ ꯇꯨ ꯑꯁꯣꯝꯗ ꯅꯈꯣꯏꯅꯤꯅ ꯀꯨꯝꯃꯨ ꯁꯣꯝꯗ ꯉꯝꯃꯨ ꯌꯥꯝꯅ ꯂꯩꯔꯤ ꯑꯦ ꯁꯤꯗ ꯂꯩꯔꯦꯅꯦ ꯏꯇꯥꯎ ꯇꯨ ꯑꯗꯨ ꯂꯩꯔꯤꯕꯗꯣ ꯐꯥꯅꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯠꯅꯧ ꯏꯁꯤꯡ ꯈꯔ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯠꯇꯣꯛꯈꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯁꯤꯠꯇꯣꯛꯑꯣ ꯏꯇꯥꯎ ꯍꯣꯏꯁꯦ ꯑꯩ ꯇꯧꯔꯛꯀꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝ ꯑꯗꯨ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯤꯠꯇꯣꯛꯏ ꯁꯦ ꯌꯥꯔꯕ ꯌꯦꯡꯉꯣ ꯌꯥꯔꯅꯤ ꯑꯩꯈꯣꯏꯅꯤ ꯐꯥꯔꯒꯁꯦ ꯏꯁꯤꯡꯅ ꯀꯨꯝꯊꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥ ꯑꯗꯨ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯆꯧ ꯑꯆꯧꯕ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯖꯥꯠꯅꯤꯀꯣ ꯃꯁꯤ ꯀꯣꯝꯕꯁꯦ ꯈꯔ ꯌꯥꯝꯅ ꯏꯁꯤꯠꯂꯒ ꯈꯔ ꯌꯥꯝꯅ ꯐꯥꯎꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯉꯥ ꯐꯥꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯁꯤꯠꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗ ꯏꯇꯥꯎ ꯃꯍꯥꯛꯅ ꯆꯪꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏꯀꯩꯗꯅꯤ ꯃꯍꯥꯛꯀꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯗꯅ ꯉꯛꯆꯥꯎꯅ ꯃꯔꯣꯜ ꯑꯃ ꯊꯦꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯑꯁꯤ ꯆꯪꯂꯛꯂꯒ ꯁꯣꯏꯗꯅ ꯑꯍꯦ ꯄꯥꯝꯕ ꯁꯥꯔꯛꯑꯅꯤ ꯐꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯨꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯐꯨꯔꯨꯕ ꯌꯥꯗꯕꯁꯤꯗ ꯎꯄꯥꯏ ꯑꯃ ꯊꯣꯛꯇ ꯇꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃꯒ ꯐꯪꯂꯕꯗꯤ ꯂꯦꯝꯅ ꯈꯛꯊꯔꯣꯏ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯐꯨꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯨꯔꯛꯄ ꯁꯣꯏꯔꯦꯀꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯌꯨꯍꯦꯟꯕꯅ ꯏꯁꯤꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯇꯥꯎꯁꯤꯡ ꯏꯁꯤꯠꯂꯤꯕꯗꯨꯕꯨ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯈꯨꯝꯗꯦ ꯃꯗꯨꯗ ꯌꯨꯍꯦꯟꯕꯅ ꯏꯁꯤꯡ ꯀꯣꯝ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯣꯡꯒꯣꯜ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯝꯗꯨꯅ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯇꯣꯡꯒꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯃꯃꯤꯠ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯉꯥ ꯑꯆꯧꯕ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯎꯔꯗꯨꯅ ꯑꯩ ꯉꯥꯅꯤꯅꯦ ꯆꯥꯎꯏꯅ ꯉꯝꯃꯨ ꯀꯥꯏꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯔꯅꯤꯗ ꯁꯨꯃꯥꯏꯅ ꯐꯥꯕ ꯉꯥ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕꯅꯤ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯄꯨꯈ꯭ꯔꯒꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯋꯥꯅ ꯐꯥꯖꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯅꯤꯡꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏ ꯏꯇꯥꯎꯁꯤꯡ ꯉꯁꯤꯗꯤ ꯇꯥꯟꯕꯨ ꯆꯞ ꯆꯥꯔꯦ ꯑꯩꯁꯦ ꯑꯁꯤꯒꯨꯝꯕ ꯉꯥꯁꯦ ꯆꯥꯅꯤꯡ ꯂꯩꯔꯝꯕꯅꯤ ꯅꯈꯣꯏꯅ ꯍꯦꯛ ꯐꯥꯔꯒ ꯂꯩꯔꯝꯂꯦ ꯏꯇꯥꯎꯈꯣꯏ
Nga sisu tungol sisu ai loi pukrage ko. Nupa amana Itaw Rajkumar aihoi ni situna phajaba nga se aihoi na sanam na sade. Kaithel yona bani sel phangna nga phajabani nga sing adu amta thambiramo ba. Rajkumar ne khumi thut lawba nga khra sibu yoni kaina hai aina purage haidi puradabani. Hanak phaba nga khaiduna nakhoi gi loina oijaro. Masi khaidi aina loi purani. Asumna haiduna tongol adu puduna mafam adudagi sakhirami. Nupa sing aduna haina hawi. Noisu mahak lai khangadi nga kolse asi lawba kaidoge hujidi kari sare. Sibu ainaro mahak lakpaduda wa ngangaringaida lusinba kawbani. Kawrabani pharidana asu wana ngasaidagi leikhom leina maraksida kumduna isitlaga nga pharibase. Fazare hujikti tungol sipau yauna loine pukida. Karidi upai lei tanaraga muludo mangai. Ai yam pendeda aina phaba nga se mangsu ayaroi tausi. Hujima konungdu sasi ningthaudu wakalusi. Hoi tau ningthaudu mapani Rajkumar sigi mapa. Makhoigi mama mapa animak chap loina manabani. Masa sibu onthokna luna tawjakraba. Migi mapot maran huralaba phawba hek kangkhatpani. Masidabu nangaina karamnano hairudoribasibo. Masanapa sina chaningduna nga pukhibada. Wakalai haiduna aikhoi oina chairak phangma soiroi. Era madu hekti yaba haunade. Mapa aduna ningthau oira kaidorage. Mama mapa masa makhoi hum sina lebak sida tongningu maning tawdu leiraga aikhoina asum yenga leidong nati. Aikhoi sum yemoina pendaba singse wakat patai. Nang naribado sumudi sumi adubu makhoigi mafamda hairuba haibase leisilda ten kapaga sabaita managadoribani kanaroidai taw. Adumaina khalabadi yaroi law hujikma konungdu sase. Nakhoi ni kiribasu ai nekta ningthaudu wakatke. Hera makhoi nekta panglakta laksaba yaba nate. Aibu tandiyo thokna tandoridago. Makhoi ahumdu kom amada leiba ising aduda makhong makhut ado hamtokli aduga konung tamna thuna yangna chatlami. Konungdani nupa ahum asina mapu ningthau mahakpu khurumsai. Ningthauna lakliba nupa ahum adubu yengduna hai. Hai tamba ahum nakhoina aigi nakta lakpasibu kari wafam leirabagene. Nupa amana wa hangatjai. Iningthau nalai akhoi laksaribasi iningthaugi mafamdagi wafam amatang hangatjage haidu laksabani. Wafam ase hekta haizarage. Asi haiduna wa adubu hairami. Nanai akhoi ahum asi lairaba masa ngaktani. Ngasigi nimit asida akhoi ahumna pukri amada kumduna ko masa amabu isituna nga phajai. Nga khara hek phaba haubaga Rajkumarna phatlaktuna aikhoina phaduna thamliba nga sing adubu tungolga loinaduna puduna chatkre. Aphaba nga sing adubu yolaga thongnama sengsak wanjai khanjabani. Iningthauna amukta wafam asibu khangle nakhoina haiba wafam ado ai khangle. Aigi isa nupana madumak soidan tarumani. Nakhoi sauba yadeko nga adugi mamaldo mapa ningthau aina soidana pirage. Wafam asibu tabada lakliba nupa makhoi ahumdu haraunasai. Adubu tanja sida Maharani ibema kebi sanadu phathoklei. Mapuroibu yengduna asum nairei. Karigi selno pigidoribasibo piba yaroi. Aina piba yaroi haribasini. Nupi nangna haibo wafam asibu karino. Nasa nupa aduna miga phaba nga adubu puduna chatkre adugini makhoi ahum laklibasi. Maharani na nupa ahum aduda amay onsinduna hai. Isa nupa asina nga saningduna nong matang nakhoina phaba nga adubu lawbasida nakhoina karigino tuka-tuki asu yamna thiribasibo. Lawduna pukrabdi pukredana loire. Karigino mafam asi tamna amuk laklibasibo. Yamna thuna chathawro nakhoi ahum haujimu chatlo. Maharani gi wafam asida makhoi ahumdu mamai mamit imak maksinduna mafam adudagi tholei. Ningthauna magi nupibu yengduna hai. Nupi nang ase karamna ngangnarasige aibo. Nasa nupa adun toriba thabak adubu afabara haiwani. Migidi hingnanaba sel tanmu hotnari. Nasa nupa se hana wara ukona. Ho karigi isabu warakadoribano aigi isa matomtani. Mahakna tawningba maning tawdasani. Thut lawba nga khara lawrubagibu asi yawnane. Yawa pokthanggadaba nate.
ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, "ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯆꯠꯈꯨꯝꯁꯤ ꯍꯥꯏꯗꯅ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯃꯍꯥꯔꯥꯅꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯔꯍꯜꯂꯦꯗꯅ." ꯅꯤꯡꯊꯧꯗꯣ ꯃꯍꯥꯛꯇꯤ ꯃꯕꯨꯛ ꯈꯔ ꯐꯩ, ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯁꯦꯜ ꯈꯔꯗꯤ ꯃꯍꯥꯛꯅ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯥꯔꯥꯅꯤꯗꯨꯅ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯤꯕꯗꯣ ꯈꯪꯗꯦ, ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯗꯅ ꯊꯤꯡꯈꯤꯗ꯫ "ꯀꯥꯟꯅꯔꯣꯏ ꯏꯇꯥꯎ, ꯉꯁꯥꯏꯅ ꯃꯈꯥ ꯇꯥꯅ ꯏꯁꯤꯠꯂꯝꯂꯕꯗꯤ ꯉꯥ ꯐꯅꯌꯥꯝ ꯐꯥꯔꯝꯃꯅꯤ꯫ ꯂꯥꯛꯑꯣ ꯏꯁꯤꯠꯂꯨꯁꯤ." "ꯏꯇꯥꯎ, ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ, ꯃꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯕꯨ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯔ, ꯃꯍꯥꯔꯥꯅꯤꯔ, ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯔ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯑꯩꯁꯨ ꯏꯊꯟꯇ ꯁꯤꯖꯈꯤꯅꯤꯁꯦ꯫ ꯍꯥꯏꯍꯩꯗꯦꯀꯣ ꯏꯇꯥꯎ, ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗ ꯂꯥꯛꯈꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤꯁꯤꯅ ꯃꯆꯥ ꯄꯤꯕ ꯄꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯇꯦꯛꯂꯤꯕꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯅꯦ ꯇꯨꯊꯔꯛꯈꯤꯅꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯁꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯁꯤꯠꯐꯝ ꯑꯗꯨ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯇꯨꯔꯦꯜ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯅ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯏꯔꯨꯖꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, "ꯏꯇꯥ, ꯑꯁꯨꯝꯅ ꯏꯔꯨꯖꯕꯁꯦ ꯅꯨꯡꯉꯥꯏꯇꯔꯥ?" "ꯅꯨꯡꯉꯥꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯁꯨꯝꯅ ꯄꯦꯟꯅ ꯁꯥꯟꯅꯈꯤꯁꯤ ꯏꯇꯥ." "ꯁꯥꯟꯅꯈꯤꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯅꯤ꯫ ꯏꯇꯥ, ꯃꯇꯝꯁꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ꯫ ꯃꯇꯝꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ." "ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯍꯥꯏꯕꯁꯦ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯀꯩꯗꯧꯔꯨꯅꯤ, ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯍꯧꯕ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯔꯨꯖꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯝꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯂꯥꯛꯂꯤꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯀꯝꯗꯧꯒꯅꯤ ꯑꯩꯈꯣꯏꯕꯨ ꯀꯥꯈꯠꯍꯧꯔꯁꯤꯔꯥ?" "ꯀꯔꯤꯒꯤꯅꯣ ꯑꯇꯝꯅꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯆꯠꯂꯨꯗꯕꯅꯤ꯫ ꯏꯇꯥ, ꯀꯥꯈꯠꯍꯧꯕꯅ ꯐꯅꯤ꯫ ꯃꯍꯥꯛꯀꯤꯁꯦ ꯑꯩꯈꯣই ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯤꯔꯣꯜꯁꯦ ꯁꯠ ꯍꯣꯡꯗꯣꯛꯇꯨꯅ ꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯑꯆꯣꯠꯄ ꯃꯄꯤꯁꯤꯡ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯐꯖꯔꯦꯗ, ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯆꯪꯁꯤꯜꯂꯒ ꯐꯖꯅ ꯍꯦꯛꯇ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯃꯣꯏ ꯑꯁꯤꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯌꯥꯎꯔꯝꯂꯒꯅ ꯇꯥꯞ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯕꯨ ꯂꯦꯝꯅ ꯊꯥꯏ ꯍꯥꯏꯕ꯭ꯔꯣ? ꯃꯈꯣꯏꯒꯤꯁꯦ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯤꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯝ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ." ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯂꯩꯁꯥꯕꯤꯁꯤꯡ, ꯅꯈꯣꯏꯕꯨ ꯏꯔꯨꯖꯔꯝꯂꯤꯕ꯭ꯔꯣ?" ꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯠꯇ ꯈꯨꯝꯅꯔꯝꯗꯦ꯫ ꯃꯄꯤꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯇꯥꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ, "ꯀꯔꯤꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯅꯤꯅꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ?" ꯅꯨꯄꯤ ꯑꯃꯅ, "ꯃꯗꯨ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯔꯤ ꯋꯥꯇꯥꯅꯣ ꯃꯗꯨꯗꯤ? ꯅꯈꯣꯏꯅ ꯏꯔꯨꯖꯔꯒ ꯂꯩꯔꯝꯕꯁꯤꯗ ꯑꯗꯨꯛ ꯅꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯉꯣꯟꯗ ꯆꯪꯂꯛꯎ ꯍꯥꯏꯕꯒꯦ? ꯅꯨꯄꯤ ꯑꯃꯅ ꯏꯔꯨꯖꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯦꯡꯅꯤꯡꯂꯤꯕ? ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯂꯦꯝꯅ ꯂꯩꯕꯤꯌꯨ." ꯑꯩꯉꯣꯟꯗꯒꯁꯨ ꯄꯥꯎꯇꯥꯛ ꯄꯤꯔꯤꯅꯦ꯫ ꯍꯩ, ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯆꯪꯂꯛꯄꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯗꯧꯔꯤꯕꯒꯦ? ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯅꯤ." ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ, "ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯌꯥꯎꯕ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯄꯨꯈ꯭ꯔꯒꯦ." ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ? ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯅꯪ꯫ ꯋꯥꯒ ꯌꯥꯝ ꯀꯟꯅ ꯉꯥꯡꯕ ꯍꯩꯕ꯭ꯔꯣ ꯅꯪꯁꯤꯕꯣ? ꯀꯥꯟꯅꯗꯦ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨꯅ, "ꯍꯩ, ꯍꯨꯏ ꯑꯉꯧꯕ, ꯑꯎ ꯑꯎꯕ ꯈꯨꯗꯤꯡꯗ ꯆꯤꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯥꯗꯣꯛꯑꯣ ꯌꯥꯝ ꯊꯨꯅ꯫ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ." "ꯌꯨꯍꯦꯟꯕ, ꯑꯩꯅ ꯄꯥꯏꯈ꯭ꯔꯕꯗꯨꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯊꯥꯗꯣꯛꯄ? ꯅꯪꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒꯗꯕꯅꯤ." ꯅꯨꯄꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ
ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯝꯃꯤ꯫ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯕꯗꯤ꯫ ꯈꯔꯁꯨ ꯂꯦꯝꯅꯤꯡꯕ ꯇꯝꯃꯨ ꯀꯩꯗꯧꯒꯦ? ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯕꯁꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗꯨꯗ ꯅꯥꯟꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯍꯧꯏ꯫ ꯄꯣꯛꯄꯗꯒꯤ ꯏꯃꯥꯅ ꯐꯥꯎꯕ ꯁꯦꯠ ꯊꯥꯔꯛꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ ꯈꯪꯒꯅꯤ ꯅꯪ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯥꯀꯜꯗ ꯂꯩꯈ꯭ꯔꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯤꯡ ꯑꯗꯨꯗꯅꯤ꯫ ꯆꯤꯡ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯍꯥꯛꯅ ꯃꯍꯥꯛ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯃꯃꯤꯅ ꯑꯃꯨꯛ ꯌꯦꯡ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯕ ꯍꯥꯏꯕ ꯏꯆꯦꯝ ꯇꯔꯨꯛꯅ ꯑꯩꯒꯤ ꯐꯝꯗ ꯍꯥꯏꯕꯤꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯃꯔꯝꯆꯠ ꯆꯨꯝꯗ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛꯇ ꯋꯥꯔꯧ ꯃꯊ꯭ꯋꯥꯏ ꯂꯧ ꯍꯥꯏꯕ꯫ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯉꯝꯅꯕ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛꯇ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯔꯤꯕ ꯅꯃꯥ ꯅꯄꯥ ꯑꯅꯤꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯪꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅꯤ꯫ ꯆꯤꯡꯈꯣꯡ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯈꯪꯒꯅꯤ꯫ ꯑꯩꯒꯤ ꯂꯧꯅꯝ ꯂꯥꯡꯊꯥꯛꯄ ꯍꯧꯔꯒꯦ꯫ ꯃꯍꯥꯛꯄꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯒꯦ ꯑꯩꯅ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯁꯨꯝꯕꯠꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯈꯣꯡ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯅꯨꯄꯤꯅꯤꯅꯦ ꯎꯈꯣꯡ ꯑꯁꯤꯗ ꯃꯍꯥꯛ ꯃꯊꯟꯇ꯫ ꯃꯍꯥꯛꯄꯨ ꯍꯣꯏꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯀꯅꯥꯅ ꯈꯪꯅꯤ ꯇꯥꯟꯖꯥꯎ ꯐꯪꯂꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏꯒꯦ꯫ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯨꯄꯤꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯊꯟꯇ ꯅꯠꯇꯦ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯀꯤꯗꯕ꯭ꯔꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯃꯥꯏ ꯇꯞꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯄꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯃꯑꯣꯟ ꯃꯑꯣꯟꯁꯨ ꯈꯜꯂꯛꯂꯤ꯫ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯕꯅꯣ? ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯦ ꯂꯝꯃꯨꯛꯅꯔꯤ꯫ ꯑꯩꯒꯤ ꯆꯪꯖꯐꯝ ꯀꯅꯥꯗꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯌꯥꯔꯦꯛꯐꯝ ꯑꯣꯏꯔꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯍꯥꯟꯅ ꯃꯊꯃꯣꯏ ꯅꯨꯡꯉꯣꯟꯗꯨꯅ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯝꯃꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯕꯁꯤꯗꯤ ꯑꯩ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯏꯕꯨꯡ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ꯫ ꯄꯨ ꯄꯥꯡ ꯁꯨꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯤꯕ ꯃꯆꯥꯁꯨ ꯅꯠꯆꯗꯦ꯫ ꯏꯕꯨꯡꯒꯤ ꯍꯩꯅ ꯇꯨꯡꯏꯟꯅ ꯆꯠꯄ ꯉꯝꯖꯔꯣꯏ ꯅꯅꯥꯎ ꯑꯩꯗꯤ꯫ ꯍꯦꯔꯥ, ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯎꯕꯤꯔꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯒꯨꯝꯕꯒꯤ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡ ꯃꯔꯤ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤꯗꯤ꯫ ꯅꯠꯇꯦ, ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯣ? ꯃꯗꯨꯒꯤ ꯅꯠꯆꯗꯦ꯫ ꯏꯕꯨꯡꯅ ꯅꯅꯥꯎ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯊꯣꯛ ꯍꯣꯔꯦꯟ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯀꯥꯟꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯛꯄ ꯊꯣꯛ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯒꯗꯕ? ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯔꯣꯏ꯫ ꯏꯀꯥꯏꯕ ꯅꯪꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯁꯨꯝ ꯂꯩꯖꯈꯤꯒꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯃꯆꯥ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯃꯠꯇ ꯌꯦꯠꯇꯦ꯫ ꯃꯆꯥ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯃꯈꯣꯏꯅ ꯂꯣꯏꯅ ꯌꯥꯏ꯫ ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯂꯥꯛꯂꯕꯁꯨ ꯍꯨꯔꯥꯜꯂꯕꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯐꯨꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯕꯒꯤ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯄ ꯇꯥꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯇꯨꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯖꯒꯦ꯫ ꯍꯥꯏꯕꯤꯔꯤꯕ ꯃꯗꯨꯅ ꯑꯁꯤꯒꯨꯝꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯟꯖ ꯅꯍꯥꯛꯀꯤ ꯅꯇꯨꯡꯕꯨ ꯏꯟꯗꯨꯅ ꯅꯅꯥꯎ ꯑꯩ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯗꯤ
ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯗ ꯉꯥꯎꯕꯒ ꯏꯔꯣꯏꯅꯅ ꯐꯖꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥ, ꯄꯥꯕꯨꯡ, ꯅꯨꯄꯤ ꯑꯁꯦ ꯅꯆꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯃꯍꯥꯛꯄꯨ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ." ꯃꯍꯥꯔꯥꯅꯤ ꯀꯦꯕꯤ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯂꯤꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯍꯩ, ꯅꯨꯄꯤ ꯈꯟꯕ ꯌꯥꯝꯅ ꯍꯩ꯫ ꯅꯃꯥ ꯑꯩꯅ ꯌꯥꯔꯤ, ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ." "ꯏꯃꯥ, ꯑꯩꯕꯨ ꯃꯍꯥꯛꯀ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯌꯨꯀꯣ." "ꯍꯣꯡꯒꯅꯤ, ꯀꯔꯤꯒꯤ ꯍꯣꯡꯂꯣꯏ? ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯑꯣꯏꯅ ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯠꯇꯦꯅꯦ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯐꯝ ꯀꯩꯗꯒꯤꯅꯣ? ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ?" ꯃꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯈꯨꯝꯃꯤ, "ꯏꯃꯥ, ꯅꯆꯥ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ. ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯖꯗꯦ. ꯑꯩ ꯑꯁꯤ ꯂꯝꯖꯥ ꯃꯆꯥꯅꯤ, ꯏꯃꯥ ꯏꯄꯥ ꯂꯩꯖꯗꯦ." ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯕꯤ ꯁꯅꯥꯒꯤ ꯃꯐꯝꯗꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯔꯤꯕꯕꯨ ꯍꯥꯏꯅ ꯑꯣꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯃꯤ, "ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯑꯩꯈꯣꯏ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯃꯥꯅꯄꯥꯅꯤ ꯍꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛꯂꯣ꯫ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯅ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯅ ꯆꯥꯎꯅꯅꯦ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯒꯅꯤ. ꯆꯪꯉꯣ ꯆꯪꯉꯣ, ꯏꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯖꯔꯨꯔꯣ." ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯅ ꯄꯨꯔꯛꯄ ꯅꯨꯄꯤꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯀꯦꯕꯤ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏ, "ꯏꯃꯧꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯖꯔꯦ. ꯄꯨꯛꯅꯤꯡꯅ ꯄꯥꯝꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯔꯦ." "ꯍꯩ, ꯅꯪ ꯃꯇꯣꯏꯅꯔꯥ? ꯀꯔꯤꯗꯅꯣ ꯅꯪꯅ ꯗꯨꯛ ꯍꯔꯥꯎꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏ ꯑꯁꯦ ꯀꯔꯝꯅ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯦ ꯇꯁꯦꯡꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯑꯦ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯕꯗꯨꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯅꯣꯛꯆꯅꯤꯡꯗ꯭ꯔ ꯌꯦꯡꯉꯨꯅꯦ, ꯅꯆꯥꯁꯦ ꯃꯊꯟꯇꯅꯤ. ꯏꯆꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤꯕꯨ ꯏꯃꯧ ꯑꯣꯏꯅ ꯑꯩꯅ ꯂꯧꯁꯤꯟꯒꯅꯤ. ꯄꯨ ꯄꯥꯡ ꯁꯨꯕ ꯁꯨꯗꯕ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ. ꯌꯥꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ. ꯅꯪꯅ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯟꯈꯠ ꯀꯟꯈꯠꯇꯨꯅ ꯎꯃꯥ ꯍꯦꯛ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯈꯛ ꯄꯥꯝꯗꯦꯀꯣ. ꯑꯩꯒꯤ ꯃꯥꯏꯁꯨ ꯅꯪꯅ ꯀꯔꯤꯝꯇ ꯌꯦꯡꯗꯦ. ꯅꯃꯥ ꯅꯆꯥ ꯑꯅꯤꯅ ꯑꯩꯒꯤ ꯃꯥꯏꯁꯦ ꯂꯣꯏꯅ ꯈꯨꯍꯜꯂꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯄꯥ ꯑꯩꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂ ꯐꯥꯎꯕ ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯍꯥꯏꯅ ꯅꯪ ꯍꯥꯏꯒꯗꯧꯔꯤꯅꯦ ꯅꯪꯒꯤꯁꯦ." "ꯍꯣ, ꯌꯥꯝꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯣ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯅꯕ ꯑꯗꯨꯝ ꯁꯦꯝ ꯁꯥꯕ ꯍꯧꯅꯕ ꯊꯧꯔꯥꯡꯕꯤꯁꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯄꯤ ꯑꯗꯨ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ, ꯆꯨꯝꯅꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯩ ꯈꯟꯗꯨꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯏꯃꯥꯁꯤ ꯌꯥꯝꯅ ꯐꯕꯅꯤ. ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ ꯍꯥꯏꯗꯅ. ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜꯁꯦ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ?" "ꯈꯪꯂꯦ. ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯂꯣꯏꯅ ꯐꯩ, ꯂꯣꯏꯅ ꯅꯨꯡꯁꯤ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ. ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯃꯇꯝ ꯑꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ. ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯑꯩꯅ ꯍꯥꯠꯇꯨꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯝꯄꯥꯛꯇ ꯇꯨꯝꯕ ꯊꯦꯝꯕꯤꯔꯝꯃꯤ꯫ "ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯤ, ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ." ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯁꯨ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯇꯨꯝꯊꯈ꯭ꯔꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯐꯝꯖꯥꯎ ꯑꯗꯨ ꯊꯥꯡꯊꯕꯤꯔꯦ, ꯑꯗꯨꯒ ꯐꯝꯖꯥꯎ ꯑꯗꯨ ꯂꯩꯕ ꯃꯣꯂꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯔꯦ꯫ ꯃꯣꯂꯥꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯇꯨꯝꯂꯝꯕ ꯔꯥꯖꯀꯨꯃꯥꯔꯗꯨ ꯁꯣꯔ ꯐꯨꯟꯒꯠꯂꯝꯃꯤ꯫ ꯊꯪꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ ꯃꯍꯥꯛ ꯁꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯐꯠꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ "ꯈꯪꯂꯕ꯭ꯔ ꯃꯤꯐꯠꯇ,
ꯐꯠꯇ꯭ꯔꯕ ꯅꯪ ꯑꯃ ꯂꯩꯕꯅ ꯂꯩꯕꯥꯛ ꯑꯁꯦ ꯀꯥꯡꯈꯣꯡ ꯁꯥꯏꯗꯨꯅ ꯃꯥꯡꯂꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯍꯥꯛ ꯑꯃ ꯑꯣꯏꯅ ꯁꯤꯈꯤꯕꯅ ꯐꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯀꯥꯗꯨꯗꯒꯤ ꯃꯄꯥꯟ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯥꯔꯥꯅꯤ ꯀꯦꯕꯤ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥꯅ ꯁꯤꯔꯒ ꯂꯩꯔꯝꯂꯤꯕꯗꯨꯕꯨ ꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯔꯝꯃꯤ 이마기 ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ 이마ꯅ ꯅꯪꯕꯨ ꯅꯊꯟꯗ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯂꯛꯂꯒ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ 이마ꯕꯨ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯉꯔꯥꯡ ꯏꯆꯥꯅ ꯄꯨꯔꯛꯄ ꯅꯨꯄꯤꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯄꯅꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯄꯅꯦ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ ꯅꯪ ꯑꯩꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗ꯭ꯔꯕ ꯏꯆꯥꯁꯦ ꯂꯥꯏꯅ ꯋꯥꯔꯛꯂꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯖꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯥꯜꯂꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯤꯌꯣ ꯑꯩ ꯂꯥꯜꯂꯦ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯄꯤꯌꯣ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯏꯆꯥ ꯄꯤꯌꯣ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯠꯇꯕꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯂꯤꯕ ꯃꯍꯥꯔꯥꯅꯤ ꯀꯦꯕꯤ ꯁꯅꯥ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯤꯈ꯭ꯔꯕꯗ ꯅꯤꯡꯉꯝꯗꯅ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯈꯤꯔꯝꯃꯤ